Meeteigi lau Pari Sani Yankairom, Kukisingna lau Unaba Thabak Paikhatlakle. Pawasi, Ngasinung Tilfong Kiba Pandam Pause the Gilokot Savane. Bisnupur District Moirang Subdivision na Konba, Meeteigi Singi lau Pari Sani Yankairom da. Kukisingna lau Unaba Thabak Paikhatlakle Haire. Hiramasiga Mari Lainana, Senior Forum, Ngang Kalawai na Sinduna, Ngang Kalawai da Pangtokiba Paugi Mipamamada. Forum Masigi Secretary, Kuman Them Joy Kumar na Pongokivada. Ngang Kalawai gi Tarung Pokpi Laukol, Lairam Chow Maru Laukol, Lamzau Laukol, Ising Thembi Mamang Laukol, Lo Kenel gi Mathak Thang Basaruk Talaiba, Meeteigi lau Pari Sani Yankairom. Kukisingna lau Palaklay, Mamang Sahidasu, Ngang Kalawai gi Maning Thang Basingkong da Ladiba, Sik Regiment na, Lo Kenel gi Maning da Ladiba Laukol Singda, Changba Thing Badaging. Lau Uba Yakide, Handak Sahisu Meeteigi Singna Masaki Laupam da Changba Thing Lagang. Kukisingbu na Meeteigi Singi Laupam da, Lau Unaba Honarakpada. Thingbida basi yaning dihay na penda ba Phongdorokle. Kuki Minister ani Sindoktrabadi Manipur Naga Youth Organization na Akanba Khongjang Changsillakkadouri. Pawasi ngasinong tilfong kiba pandam pause dagi laukhat savane. Tribal miyam na thengnariba khudong sadaba singasi koganaba. Athuba matamda anauba Tribal Affairs and Hills amasung Horticulture and Soil Conservation Department ke Minister hapuhay na taksin kibawafam Thabak oy na pangthoktaba tarabadi. Akanba Khongjang Changsillakkadouri na Manipur Naga Youth Organization MNYO na laingaki pungning singsilakle MNYO na thadorok pachero lamada Tribal Affairs and Hills amasung Horticulture and Soil Conservation Department ke Minister Sahi ama laitaba ka chap manana lairakpa sina Tribal miyam gi scheme amadi work program gi khudong saba amadi fangpham thokpa sing fangdana laire Tribal Affairs and Hills Department na si Manipur gi Tribal miyam gi oina de Yanglen saru oiriba department naman ne adubu Manipur da mamang sahi gi May 3 dagi irang thorakpadagi department ani asigi minister Imphal da laikhidaba maramna Tribal miyam gi yaifa thorang gi thabak khudingmak panduna madi fangdana lakli haire amarom da Horticulture Department asisu chingi miyam gi oina de yamna maru oiba department naman ne adubu masigi minister hauzik Imphal da laiduna mathau tawdaba sahi helaklavan Department asigi makada paikhatkadaba thabak sing amade fanggadaba khudong chaba sing amata fangdana lakle maram asina athuba matamda chief minister na hiram asida akanba midyeng sangbiduna department ani asigi minister sing nauna hapkadaba ne karigumba wafam asi thabak ta onthokdaba tarvade tribal miyam na mayoknariba khudong chadaba sing asi koksenaba makhata na akanba khongjang changsingani haina su phongdorokle